अहानबदा मरु ओइबा पाव नुपी मचा अमदा मखुत सांगलुबा हौबम इबोमचा चीफ जुडिशियल मैजिस्ट्रेट इम्फाल वेस्ट दा पुथोकलबा मतुंग नुमित मंगानी पुलिस रिमांड लौथखरे जिरीबाम पुलिस ना ट्रक अमदा इम्फाल तमना पुसिलकपा यामलबा इंडियन मेड फॉरेन लिकर लेंगांग पोकपीदा फारे इंडिया दा हौकिबा पुंग कुनमरी दा नौना कोविड-19 पॉजिटिव ओइबा मियोय लिसिंग अनि तमा कुनमापन थंगनख्रे मियोय 12 ना लेखिद्रे खुरुमजरी नुंगथिलगी पोनी न्यूज मेंग ताबिरबा मयाम पमनमपु बिद्यालक्ष्मी तराम ओक्चरी हौजिक पाव संदोकना पिजरी था असिगी तांग मरीगी अयुक पुंग मंगा मखाइरोम ताबदा कैसांपत थियाम लेकाई IVR मनाक्ता ट्यूशन लाक्पी नुपी मचा अमदा मी लेतबगी तांजा येंगलगा मखुत मसा सांगलुबा ललामुंग मखोंग तखेलंबम लेकाइदगी हौबम इबोमचा सिंह चही निफु हुमदोय ngasi चेरापकोट कॉम्प्लेक्स दा लेबा CGM इम्फाल वेस्ट दा पुथोकलबा मतुंग नुमित मंगानी गी पुलिस कस्टडी रिमांड पीख्रे हौबम इबोमचा ngasi पुंग बारो मखाइरोम तारकपदा केस असिगी आयो ओइदिबा इम्फाल वेस्ट की एडिशनल SP इन्वेस्टिगेटिव यूनिट क्राइम अगेंस्ट वुमेन ngasepam ratana CGM इम्फाल वेस्ट दा पुथोककी पुथोकलबा मतुंग मखा ताना वहंग पाहोंग तौनबा नुमित मंगानी गी पुलिस कस्टडी रिमांड पीबियु हाइना निखी मदुदा जज ना आयो गी वाफम अदु ताबगा लोइनेना केस रेकॉर्ड येंगलगा मतुंग मखा ताना वहंग पाहोंग तौनबा था असिगी तांग तरा फावा पुलिस कस्टडी रिमांड पीखी पनबयाई हौबम इबोम चाना था असिगी तांग मरीदा एक्टिवा थौदुना लाकलगा मी लेतबगी तांजा येंगदुना ट्यूशन लाकपी नुपी मचा अमदा सेक्सुअली असॉल्ट चथखिबगी CCTV कैमरा गी रेकॉर्ड अमा सोशल मीडिया दा वायरल ओरकी मदुदगी थिंथबा तौदना कुपना थिगलबा मतुंग ngarang इम्फाल ngasepam ratana yauna Imphal Police Station gi OC Cyber Cell Imphal West na luchingba team na lalambung da leiba hawbam ibomcha mayumdagi fagatpak ngamkhibani ngarang numidang pung tarok makhairom taba matamda jiribang police ki lengang popi outpost ki makada ASI A Krista Sarmana luchingba special mobile patrol unit na pochei puba tata gari sing chatok sasinda check tobada lengang popi outpost ki gate manakta silchar dagi lakpa aduga Imphal chatkadaba tata gari registration number CG04MQ 5893 gi manungda India Med Foreign Liquor IMFL fagat pangamkre fagalaba polam sing adudi box kuntra marida yauramba 500 ml gi tubok beer can chanipan taruk box 1 chamayang khaide yauramba 500 ml gi Kingfisher can listing ahum chatruk box taramathoi da yauramba 180 ml gi Magic Moment vodka bottle chamanga kunipan bottles box ahum da yauramba 375 ml gi Magic Moment vodka bottle Futara nithoi amadi box ahum da yauramba 750 ml gi Magic Moment vodka bottle kuntra tarukni gari adubu thauduna lakpa driver Songari Kavir Nagar Wak 2 Raipur Chhattisgarh dagi Vikas Kumar Tiwari chahi kuntra tarek apokpa Uma Sankar Tiwari Sufaki fagalaba potlam singa loinana mahak excise office jiribam da makha taba wahang pahong chathanaba sinakre hairi Delhi dagi Guwahati Faurga Imphal tamba Pairakpa Indigo flight amada tonglakhibi ukrulgi Sangching Khuldagi passenger ama laikatnaba ngamdana laikhidre thaudo aduda laikhidraba nupi adugi maming RK James chahi kun humdoi apokpa Jacob Kawi mahak Delhi dagi Imphal tamna lakpada flight manungda gyan mangdura lektharakpadagi crew members singna ambulance amasung medical team ama silamnaba khanghalakpadagi khudakta Kwakithel bazar da leiba Asian Hospital da pukhalakibani adubu doctor na mahak sina purak lehai na khanghalakibani hairi
District Health Society District Mental Health Program Technopol na sinduna Kunsuba World Society Prevention Day gi Technopol District ki Machi Block ki manung channa leiba Khangsim Village Community Hall da ngarang pangthokri Creating Hope Through Action haiba theme da pangthokiba thoram aduda Technopol gi DC Ranjan Yumnam JEO Technopol Sokolun Baite CMO Technopol Dr. J Tauthang na maru aiba mioi sing oina saruk yaki Tharom aduda resource person oina saruk yakiba District Hospital Bisnupur gi Senior Psychiatric Dr. N Guneswar na haugalangliba angang sing na mobile da lai chubadagi makoi gi brain gi function nong manong magi hantarai makoi da tongan ba khaloi da ba wakal khanduna masana masabo manghanjana bagi tanja fawba yaurai masi mama mapa oiba sing na section bio haiki DC Ranjan Yumnam na hauzik leiriba state asigi mi ayambana mental problem leirabasu natraga depression nare hairagasu kadai da karamba doctor da tanagani khangdaba kaya ama yauri haiki आईगी मेंटल प्रॉब्लम लई हारगसु डिप्रेशन चले हारगसु कदाई द चट करम डॉक्टर क्रॉस तोगनी खंगदबा अकोगी हॉस्पिटल दियाम लई मणिपुर दा अदुबु साइकियाट्रिक की वार्ड अदुगी साइकियाट्रिक की अदुगंबा डॉक्टर दि मसिंग वार्ड पा मसीचु अकोगी चैलेंज समनि सिगी मेंटल हेल्थ की मतंग दा अखोइना माइना सही गुदिंग की माइना पांगथोक्तना तौरिबसे मसिगी अवेयरनेस अमा सागतपगी यामना मरु ओइबा थौदांग दो लौरिबनी Industrialist Mukesh Ambani amadi mahaki imung manungda kihankiba chenaba nupa ama Mumbai Police na Bihar dagi fare hairi Police ki kangbu amana Bihar gi Darbhanga district dagi ngarang nongyai aduaida faraga Mumbai da purakre hairi Mumbai da leiba Sar Ice and Reliance Foundation Hospital da ngarang masak khangdaba nupa amana hospital da yauna Ambani gi South Mumbai da leiba mayum Antilia bomb na tugaigani haina call anirak tawrakhibani Pau adu fangbadagi asoy angam yaudana ngarang Mumbai Police na Jackson Tharang Lokhatki. Durga Puja Iratpa Loiraduna Durga gi Murti Singda Langthabagi Thauram Ama ngarang West Bengal gi Jalpaiguri District ki Manung Channa Leiba Vijaya Dasami da Pangthok Lingai da Khanghodana Ising Ichau Thorakpadagi Chenthaduna Mioi Nipan Laikidrei Aduga Kaya Amana Thiva Khangdana Lady. Thaudok asi ngarang numidang pung nipan makai taba adwaida Malturen gi Torbanda mioi kaya laktuna thauram asi pangthok ningai da thokibani Jalpaiguri District Magistrate Maumita Godara gi matung ina hauzik faubada mioi nipan gi asi bahaksang fangba ngamle aduga yangkhai romna kanba ngamle hairi Thaudok asida asok apan nanglaba mioi tara humdoina hospital da laikat dari loinana NDRF SDRF police amadi local administration singna thaudok asida panduna leiraba mioi singbo kannaba thiba humbagi thabak chathari hairi Thaudok asiga mari leinana Prime Minister Narendra Modi na nungaitaba fongdok aduna laikhidraba mioi singi imung manunggi awabada saruk yari haina fongdokhi Asangi Avaya Puri da ngarang Bongaigaon Police na mioi ama brown sugar gram Taratare ronga konana fare hairi faraba mioi adudi Jakir Ali Kawi amadi mahaka Lakminaba Himansu Das di nathoptuna chenkre hairi Himansu Das asi Guwahati da leiba news portal amagi journalist ni mahaki press ki card amasu fangle hairi mahak asi mamangda su kayarang hanna mafam adudagi nathoptuna chenkiba mioi ni hairi Makoy ani asi drug lalonba oiramba yai amadi masiga mari leinana police na season humjan bagi thabakka na chathari hairi Makoydagi brown sugar press card ama new portal adugi logo yawba mic ama fagat pangamkre report amagi matung ina Himansu Das asi mamang dashu kayarak hana drug lalon bada chenaba mioi ni hairi amadi mahaki scooter registration number na AS 19R 2163 asi drug sing asi puthok pusin tawbada sizinai amadi hauze scooter adu fagat paga loinana mahak masasu fana bakana honari hairi
Assam Police na ngarang Dimasa National Liberation Tigers DNLT kauba nong nasem kiba lal holup neutralize tawkre hairi. Hariba outfit asi karvi anglong amada Dima Hasauda makoigi best camp ama saduna chalaiba tha amarong fagadore report amagi matung ina Dimasa National Liberation Tigers DNLT asi haukiba September gi tang 12 dagi semduna chalai rakibani. Amadi masida yauriba member sing asi tongan ba outfit sing dagi Toklagpa Mioy Singh na punsilaga sembani hairi. Special Director General of Police GP Singh na fongdok kibada nong na sem kiba DNLT asi neutralize to kibaga loina na group asigi member Singh loina fagat pangamkre amadi makoidagi explosive yauna khutsu kulai kayasu fagale amadi makata ba wahang pahong Singh chathari haina fongdoki. Central California da India machamari ningthokaba numita gunpoint da gitnef tawkiba adu ngarang Mars country or katagi asi bahakchang oina fangle hairi laikidaba mioi sing adu di thanipan na ngariba angang arohi deri Jaslyn Kaur chahi kuntaret Jastif Singh chahi kuntra taruk Amandip Singh chahi kuntra mapani hairi makoi asi Punjab ki Hoshiarpur gi manung channa leiba harsi pin dagini hairi authorities ki manung inna Matung ina laikhidraba mioi sing adu Jesus Salgado kauba chahi nifunipan suraba mioi amana fakibani amadi mahak asi mamangdasu huran chinthi ga mari leinana jail da lairuraba mioi ni hairi kidnapping tawkhibagi nongan bada Salgado asi masa mathanta mathwai longnabasu honaramani hairi Salgado gi mari mata oiriba wangke ki matung ina Salgado na kidnapping asi mahakna tawbani haiba masana yazaki hairi Amadi police na mahakpu fadaba mayumda laktringai mangoina na masa matanda sizadaba honaki amadi hauji Salgado Hospital da layengli haina wanki na fongdoki. Union Health Ministry gi data gi matung inna India da hokiba pungkun mari asida nauna COVID-19 positive oiba mioi listing ani chamanga kun mapan thengna khre mioi listing ahum chamanga yankhai humdoina laina asida gi fagatki amadi mioi tarani thoina lekhidre Masiga tharaga haujik fawbada laichet asina maram oiraga laikidaba migi masing punna la manga listing kunipan chatre nifu manga oikibaga loinana haujik India da covid nanaduna leiba migi masingna listing kuntrani toi Chaniga marifuni thoi oiri positivity rate na chada ani dasmik taret oiki amasung fagapagi chang na chada marifutara ni pandasmik taret mari oiki Health Ministry gi matung inna haujik fawbada laina asidagi ngakthokna ba lebak asigi oina Kro chani tara ni pan hena COVID vaccine kapthokre hairi Laichet asina laikidaba mioi tara ni thoi asi Kerala dagi mioi mapan amasung Haryana Madhya Pradesh amadi West Bengal dagi mioi amamam ni hairi Loisilak pada maru iba pau amuka hana pisari Nupi macha amada makut sang loba hawbam ibobja Chief Judicial Magistrate Infal West da pothok laba matung numit mangani police remand lokthakre Jiribam police na truck amada Infal tamna pusilakpa yamlaba Indian made foreign liquor lengang pokpi da fari India da haukiba pungkun marida nauna COVID-19 positive oiba mioi listing ani chamanga kun mapan thengna khre mioi tarani thoina lekhidre Nutigli poni news miyang tabir mamya puna mapu amuka hana khurumzari